Yashin Kuman, Marina, Ton Kon Thojam, Chao Baning Thojam, Jibonita Waikong, Wak, Fazara, Muktubi Manana. ꯆꯤꯟꯒꯁꯦ ꯌꯥꯝ ꯐꯖꯔꯕꯗꯣ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯏꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯊꯔꯣꯏ ꯊꯣꯡꯕꯅꯦ ꯃꯌꯥꯝꯅ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯕꯤꯔꯣ 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 ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯊꯔꯣꯏ ꯊꯣꯡꯕꯅꯦ ꯃꯆꯟꯗꯤ ꯌꯥꯝ ꯁꯨꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯏꯆꯦ ꯑꯃꯅ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥꯁꯤꯗ ꯄꯨꯕꯤꯔꯛꯑꯦ ꯑꯗꯩꯗꯤ ꯑꯗꯨꯒ ꯊꯔꯣꯏ ꯊꯣꯡꯕꯗ ꯉꯝꯔꯥ ꯑꯗꯨꯁꯨ ꯄꯨꯔꯛꯑꯦ ꯑꯗꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥꯁꯦ ꯌꯥꯝ ꯆꯥꯅꯤꯡꯕꯅꯦ ꯑꯗꯨꯒ ꯏꯃꯥꯅ ꯄꯤꯕꯤꯔꯛꯑꯦ ꯏꯃꯥ ꯃꯣꯃꯣꯟ ꯊꯥꯒꯠꯆꯔꯤ ꯁꯤꯒꯤ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥꯁꯦ ꯀꯨꯏꯔꯦꯕꯀꯣ ꯆꯥꯗꯕ ꯅꯥꯀꯨꯞꯄꯤ ꯌꯥꯝ ꯐꯪꯗꯦꯕꯀꯣ ꯑꯩꯅ ꯂꯩꯔꯤ ꯖꯒꯥꯁꯦ ꯑꯗꯣ ꯅꯥꯀꯨꯞꯄꯤꯁꯨ ꯆꯥꯗꯣꯔꯦ ꯑꯗꯩꯗꯤ ꯃꯌꯥꯡ ꯃꯇꯣꯟꯁꯨ ꯆꯥꯗꯣꯔꯦ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯊꯦꯡꯀ꯭ꯌꯨ ꯏꯃꯥ ꯑꯗꯨꯒ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯂꯤꯁ ꯑꯩꯅ ꯌꯦꯡꯕꯗ ꯃꯤ 23ꯅ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯃꯃꯤꯡꯈꯩꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯝꯃꯒꯦꯀோ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯌꯥꯏꯁꯤꯟ ꯈꯨꯃꯟ ꯃꯦꯔꯤꯅꯥ ꯇꯣꯟꯀꯣꯟ ꯊꯧꯖꯝ ꯆꯥꯎꯕ ꯅꯤꯡꯊꯧꯖꯝ ꯖꯤꯕꯣꯅꯤꯇꯥ ꯋꯥꯈꯣꯡꯕꯝ ꯁꯪꯒꯤꯇꯥ ꯅꯣꯡꯃꯥꯏꯊꯦꯝ ꯃꯅꯤꯄꯨꯔꯤ ꯁꯣꯔꯠꯁ ꯂꯝꯆꯦꯟꯕ ꯌꯨꯝꯂꯦꯝꯕꯝ ꯕꯣꯏꯅꯥꯎ ꯅꯥꯔꯦꯡꯕꯝ ꯁꯣꯔꯥꯏꯁꯝ ꯔꯤꯁꯤꯀꯥꯟꯇ ꯂꯥꯡꯖꯃꯟ ꯁꯥꯗꯨꯔꯤ ꯂꯣꯡꯖꯝ ꯑꯁꯥꯗꯦꯕꯤ ꯃꯤꯠꯈꯨꯕ ꯃꯨꯛꯕꯥꯡ ꯀꯥꯃꯩ ꯍꯥꯃꯦ ꯅꯤꯡꯊꯧꯖꯝ ꯑꯂꯦꯛꯖꯦꯟꯗꯔ ꯅꯟꯗꯤꯅꯤ ꯈꯣꯝꯗ꯭ꯔꯥꯝ ꯖꯣꯏꯗꯣꯡꯕ꯭ꯔꯥꯝ ꯂꯩꯅꯥ ꯈꯨꯃꯟ ꯁꯨꯅꯤꯂꯥ ꯊꯣꯛꯆꯣꯝ ꯄꯤꯌꯥꯔꯤ ꯁꯥꯄꯝ ꯑꯒꯥꯔꯤ ꯏꯔꯣꯝ ꯎꯔꯕꯥꯁꯤ ꯁꯣꯏꯕꯝ ꯀꯤꯌꯥꯝ ꯅꯥꯎꯆꯥ ꯑꯦꯂꯦꯛꯁ ꯀꯩ ꯍꯥꯏꯕ ꯃꯥꯔꯦꯝꯕꯝ ꯆꯥꯟ ꯌꯨꯝ ꯊꯣꯏꯕꯤ ꯈꯨꯃꯟ ꯂꯞꯁꯟ ꯏꯕꯣꯝꯆꯥ ꯃꯌꯥꯝ ꯃꯣꯏ ꯃꯌꯥꯝꯅ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯆꯥꯖꯔꯦ ꯆꯥꯕꯤꯔꯣ ꯍꯥꯏꯕꯈꯩꯅꯦ ꯑꯗꯣ ꯚ꯭ꯌꯨꯋꯔꯁꯇ ꯑꯗꯨꯝ ꯊꯔꯣꯏ ꯄꯥꯝꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯆꯥꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯊꯔꯣꯏ ꯊꯣꯡꯕ ꯍꯥꯟꯅ ꯆꯥꯒꯦ ꯉꯁꯤꯗꯤ ꯊꯔꯣꯏꯁꯦ ꯍꯥꯟꯅ ꯆꯥꯒꯦꯕ ꯃꯌꯥꯝ ꯂꯥꯏ ꯊꯔꯣꯏꯅꯦ ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯃꯣꯔꯣꯛ ꯁꯥꯍꯟꯕꯅꯦ ꯑꯁ ꯆꯥꯕꯒ ꯁꯥꯏ ꯃꯌꯥꯝ ꯈꯨꯍꯥꯎꯁꯨ ꯂꯩꯇ꯭ꯔꯦ ꯊꯔꯣꯏ ꯍꯥꯟꯅ ꯑꯝꯇ ꯆꯥꯈꯤꯒꯦ ꯌꯥꯝ
하왜? 고마워. Mày nâng dân rồi à? Hảo rồi nè. Em 찾아라게. 모록시리. 모록시 사봤네. em Bora 파자드라. 아스나 고피자 너를 간다라왜? em Bora nè, chả nghe cha được bực quê. Thôi cháu bận. Rồi thử dăm hỏi. Bora sẽ làm biển chị. Hào em. Mày làm Tharoi giảm tăng nha phần mình nè. Là bốc Tharoi giúp phần hầu đó. Hả? Tharoi thì giảm hầu với lên mày nè. 그냥 가이자. 애매함. 뭐라고 나가사바냐? 예, 야, 정말.
ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯨ ꯁꯥꯔꯒ ꯌꯥꯗ꯭ꯔꯦ ꯊꯔꯣꯏ ꯆꯥꯕꯁꯦ ꯌꯥꯝꯁꯨ ꯍꯥꯎꯋꯤ ꯇꯧꯋꯦ ꯁꯤ ꯑꯍꯨꯝꯁꯦ ꯍꯣꯔꯦꯟ ꯑꯔꯣꯏꯕꯗ ꯌꯦꯡꯒꯦ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯋꯦ ꯀꯩꯅꯣ ꯃꯣꯔꯣꯛꯁꯦ ꯁꯥꯕ ꯌꯥꯗ꯭ꯔꯦ ꯐꯖꯗ꯭ꯔꯥ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥꯅ ꯁꯤ ꯆꯥꯝꯅꯤꯀꯣ ꯍꯤꯟꯖꯥꯡꯁꯦ ꯐꯝꯖꯟꯈ꯭ꯔꯦ ꯃꯍꯤ ꯈꯔꯗꯤ ꯂꯥꯡꯖꯔꯝꯕꯅꯦ ꯌꯥꯝ ꯍꯥꯎꯋꯦ ꯊꯔꯣꯏꯒꯤ ꯕꯤꯠ ꯌꯥꯝ ꯂꯩꯕꯁꯦ ꯆꯨꯞꯄ ꯀꯥꯟꯗ ꯊꯣꯛꯂꯛꯄꯁꯦ ꯃꯌꯥꯝ ꯊꯔꯣꯏ ꯆꯥꯔꯣ ꯍꯥꯏꯁꯦ ꯑꯁ ꯌꯥꯝ ꯍꯥꯎꯋꯦ ꯑꯁꯦꯡꯕ ꯑꯩ ꯊꯔꯣꯏ ꯊꯣꯡꯕ ꯌꯥꯝ ꯍꯩꯔꯝꯃꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯁꯦꯡꯕ ꯊꯔꯣꯏꯁꯦ ꯊꯣꯡꯗ꯭ꯔꯕꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯇꯣꯏꯅ ꯊꯣꯡꯗꯕꯩ ꯑꯃꯈꯛ ꯈꯪꯗ꯭ꯔꯦ ꯍꯥꯎꯋꯦ ꯃꯈꯣꯟꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛꯅꯒ ꯁꯥꯕꯅꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯣ
ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛꯀ ꯁꯥꯔꯕꯅꯤꯅ ꯃꯍꯤꯁꯤꯁꯨ ꯑꯔꯣꯏꯕꯤꯗ ꯍꯥꯎꯔꯦ ꯀꯔꯤꯅꯣ ꯃꯣꯔꯣꯛꯁꯤꯕꯣ ꯃꯤꯠꯇ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯃꯣꯔꯣꯛ ꯀꯌꯥꯝ ꯁꯥꯔꯝꯅꯤ ꯍꯥꯏꯗꯣ ꯆꯤꯅꯤꯡꯅꯕ ꯄꯥꯝꯃꯨꯏꯌꯦ ꯁꯤ ꯕꯣꯔꯥꯁꯦ ꯂꯣꯏꯈꯤꯅꯤ ꯈꯟꯕꯗ ꯌꯥꯝ ꯍꯥꯎꯋꯦ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯖꯗ꯭ꯔꯦ ꯃꯌꯥꯝ ꯊꯔꯣꯏ ꯆꯥꯔꯕꯅꯤꯅ ꯊꯔꯣꯏ ꯊꯣꯡꯕ ꯁꯨꯃꯥꯏꯅ ꯍꯥꯎꯕꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯐꯥꯒꯤ ꯅꯠꯇꯦ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥ ꯃꯅꯤꯡ ꯐꯖꯅ ꯀꯛꯇꯕꯅꯤꯅ ꯂꯥꯏ ꯊꯔꯣꯏ ꯃꯅꯤꯡ ꯀꯛꯄꯗꯤ ꯈꯔ ꯋꯥꯏ ꯌꯥꯗꯔꯦ ꯃꯣꯔꯣꯛꯁꯤꯗꯤ ꯃꯌꯥꯝ ꯊꯔꯣꯏꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯂꯣꯏꯔꯛꯄ ꯆꯥꯒꯦ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯊꯔꯣꯏ ꯆꯨꯞꯄ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯑꯁ ꯑꯣꯛꯇ꯭ꯔꯦꯅꯦ ꯁꯤꯗꯤ ꯊꯔꯣꯏ ꯑꯣꯛꯇ꯭ꯔꯦꯅꯦ
ꯆꯤꯡ ꯃꯌꯥꯝ ꯕꯣꯔꯥ ꯂꯣꯏꯗꯣꯔꯦꯅꯦ. Tharoi loire. Sāmanasꯨ ꯂꯣꯏ. ꯁꯤꯁꯦ ꯃꯥꯏ ꯆꯞꯅꯤ ꯁꯤꯗꯤ. ꯑꯗꯨꯝ ꯃꯅꯤꯡ ꯃꯆꯟ ꯀꯛꯑꯝꯗ꯭ꯔꯦꯕ. ꯅꯨꯡꯁꯤꯠ ꯑꯃ ꯑꯁ ꯊꯔꯣꯏ ꯀꯌꯥꯅꯣ ꯃꯥꯡꯖꯩꯁꯦ. ꯊꯔꯣꯏ 8ꯅꯦ. ꯍꯥꯎꯋꯦ. ꯁꯤꯁꯦ ꯊꯨꯒꯥꯏꯔ ꯆꯥꯗꯗꯤ ꯌꯥꯔꯔꯣꯏ ꯃꯌꯥꯝ. ꯊꯨꯒꯥꯏꯔ ꯆꯥꯔꯧꯔꯥ. ꯆꯥꯒꯤꯁꯤ ꯑꯩ ꯊꯨꯒꯥꯏꯔꯒ. ꯑꯁ ꯊꯔꯣꯏꯗꯤ ꯊꯨꯒꯥꯏꯔ ꯆꯥꯕꯗꯤ ꯕꯤꯠꯇꯤ ꯂꯩꯇꯦꯕ. ꯆꯨꯞꯄ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯋꯦ. ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯗꯣ ꯑꯩ ꯊꯔꯣꯏꯗꯤ 8 ꯃꯥꯡꯖꯔꯦ. ꯌꯥꯝ ꯇꯥꯡꯅ ꯐꯪꯕꯅꯦ ꯃꯌꯥꯝ. ꯃꯊꯪꯗ ꯑꯃꯨꯛꯀ ꯆꯥꯔꯛꯈꯤꯒꯦ. ꯑꯩꯅ ꯅꯍꯥꯟ ꯊꯔꯣꯏ ꯀꯥꯡꯉꯧ ꯆꯥꯔꯛꯄꯗꯣ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯆꯥꯊꯣꯛꯈ꯭ꯔꯦꯕ ꯊꯔꯣꯏ ꯀꯥꯡꯉꯧꯗ. ꯑꯗꯨꯗꯨꯒꯤꯅꯦꯕ. ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛꯀ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯑꯃ. ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ. ꯀꯃꯦꯟꯗꯤ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯣ ꯑꯩ ꯀꯃꯦꯟ ꯂꯣꯏꯅ ꯑꯗꯨꯝ ꯍꯟꯖꯔꯛꯀꯦ. ꯁꯤ ꯍꯥꯏꯖꯒꯦ. ꯃꯊꯪꯗ ꯆꯒꯦꯝꯄꯣꯝꯕ ꯑꯃꯨꯛ ꯆꯥꯔꯛꯑꯒꯦ. ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯅꯥ ꯀꯅꯥ ꯆꯒꯦꯝꯄꯣꯝꯕ ꯆꯥꯔꯛꯑꯣ ꯍꯥꯏꯕꯅꯣ ꯍꯥꯏꯕꯗꯣ. ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯟꯖꯔꯛꯑꯒꯦ ꯃꯌꯥꯝ. ꯆꯤꯟꯒꯁꯦ ꯌꯥꯝ ꯐꯖꯔꯝꯗꯧ. ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯏꯀꯣ. ꯉꯁꯤ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ. ꯑꯩ ꯊꯔꯣꯏꯁꯦ ꯌꯥꯝ ꯊꯣꯡꯗ꯭ꯔꯤꯕ ꯃꯥꯜꯂꯦꯕꯀꯣ. ꯊꯣꯡꯗꯤ ꯊꯣꯡꯈ꯭ꯔꯦ ꯑꯗꯣ ꯊꯣꯡꯗ꯭ꯔꯤꯕꯀꯣ ꯌꯥꯝ ꯇꯣꯏꯅ. ꯁꯨꯃꯥꯏꯅꯃꯛꯇꯤ ꯍꯥꯎꯔꯝꯅꯤ ꯊꯥꯖꯗꯦ ꯃꯌꯥꯝ. ꯌꯥꯝ ꯍꯥꯎꯋꯦ ꯑꯁꯦꯡꯕ ꯈꯨꯍꯥꯎ ꯑꯃ. ꯃꯣꯔꯣꯛ ꯁꯥꯔꯒ ꯑꯃ ꯉꯥꯔꯤ ꯀꯩꯀꯥ ꯂꯣꯏ ꯅꯝꯕꯗꯣ. ꯑꯩꯒꯤ ꯑꯣꯏꯅ ꯇꯦꯁꯇꯣ ꯌꯥꯝꯅ ꯆꯞ ꯆꯥꯖꯔꯒꯅꯦ. ꯃꯣꯔꯣꯛꯁꯨ ꯁꯥꯔꯒ ꯑꯃ ꯈꯤꯇꯪꯗꯤ ꯀꯜꯂꯦꯕꯀꯣ. ꯈꯤꯇꯪ ꯀꯟꯕꯁꯤꯅꯅꯦ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯃꯌꯥꯝ. ꯍꯥꯏꯗꯤ ꯊꯔꯣꯏꯗꯣ ꯃꯅꯨꯡꯗ ꯃꯍꯥꯎꯒ ꯂꯣꯏ ꯆꯪꯉꯒꯅꯦ. ꯑꯁ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ. ꯑꯗꯣ ꯂꯣꯏꯁꯜꯂꯒꯦ. ꯑꯗꯨꯒ ꯊꯦꯡꯀ꯭ꯌꯨ ꯊꯔꯣꯏ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯊꯥꯒꯠꯆꯔꯤ. ꯃꯔꯝꯗꯤ ꯑꯩ ꯌꯥꯝ ꯍꯥꯎꯅ ꯆꯥꯖꯔꯦꯕꯀꯣ. ꯑꯗꯨꯅꯤ ꯃꯌꯥꯝ. ꯑꯗꯣ ꯂꯣꯏꯁꯜꯂꯒꯦ. ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ. ꯀꯃꯦꯟ ꯇꯧꯕꯤꯕꯗꯤ ꯀꯥꯎꯕꯤꯒꯅꯨ. Thank you all for watching full video. Please like, share, comment and subscribe.